Kromsari, SKTV News Puyeng Bapum the Makbu, LUCHINGBI Taram Nokjari, Ahanbada, Marui Bapau. Kumza lising Machamapan Humbudra Mathogi Warda, Indiana Pakistan Bumaiti Bapi Kibamadi Pakasigi the Makhawai Kat Kiba Solar Sing Muning Singduna, Manipur the Sungasi Vijay Diwas Kithoram Pangto Krei. Manipur ki humanitarian crisis asigi matang da urgent discussion ama tawinaba adjournment motion ki notice ama Dr. Bimola Koizam na move tawkre adubu motion di admit tawrakidre. Delhi mifam da saruk yaruba BJP Manipur ki MLA sing Imphal da hanarakle state asida santi amasung chawkhat papurak na ba hanarambani haina MLA ayambana fungdok narakle. IDP sing resettle tawna balengak na paikhaliba thabak sing miyam da khanganduna mi paiba pokliba sing kokhan gadabani haina kokomi gi convener khuraizam athobuna fongdokre. India dagi tokhai taningba forcing Dhaka da thamduna Northeast state haidiba seven sister asi India dagi thadatpada mating pangani haina Bangladesh ki leader Hasna Abdullah na fongdokre. Amasung Manipur ki oina pokpada ngairiba angang sibiki chang asi lising amada ahung khaki chang da oiri haina Health Services Manipur ki Director Dr. N. Hemanta Kumar na fongdokre. Hauzik pau sandong na pizari. Leipak asida lisang sit na pangthoktuna lakpa Vijay Diwas palan thoram ngasi su Manipur lengak na sinduna palace compound da leiba MSFDS ki auditorium hall da pangthokre. Thoram da state asigi governor Ajay Kumar Vala amadi chief secretary Punit Kumar Goel yauna Manipur lengaki police amadi civil ki makok thongba LUCHINGBI kaya su saruk yaki. Thoram ka mari leindana governor Ajay Kumar Vala na haikibada numit asi icham chamba military achievement amanate leipak asigi oiva lanmi singgi apunba pangal thokna amadi kathokpagi khudam amasune. Kumzali singa mga chamapan humudra mathoigi Indo-Pakistan warda mai pakkiba thauna faba soldier singna lepak asigi damak thawai katkiba dubuning singtuna chahi khudingi pangthoklibani numit asida matam adugi marai pak mazati singi damak thawai na pontha pikraba athopa singbu ning singba madi makhoigi mafamda hairang leirang kachaduna ikai khumnabu utlei amadi leipak asigi unity amadi sovereignty gi damak leiriba lanmi singna laukiba thodang kayabu ngasigi mirolna khanganana bkhotnabani haike. Manipur ki leipak asigi damak thauna fava thawai katkiba Bir Chakra Award leikidraba BSF ki Constable Deepak Chingakham Indian Air Force ki Gallantry Award Squadron Leader Rizwan Malik amadi Sauriya Chakra Award CRPF ki Inspector Jeffrey Mingchulona leipak asigi damak defense ta tawkiba thabak sing ningsingki. Loinara India ki defense ta nauna chahi asida Manipur ki naha officer mapana Indian Office Army Air Force amadi Assam Rifles ta commission tawkiba sina leivaga sida Manipur gi macha singna kathokpa leptri masida natana matamadugi mathauna leiraba lanmi singna kathokpa magaloinana lauram mathaudang singbu singthaki bagaloinana state asigi leiriba security force singna lamdam asibu amadi miyam bungamnana bokhotnabada lauriba thaudang singbu thagatpa amasung pukning thogatpa su fongdoke. Operation Sindoor was a significant demonstration of India's military and strategic power, executed effectively to neutralize terrorist threats, deter Pakistani aggression, and firmly enforce India's zero-tolerance policy towards terrorism. Recent achievements of our defense forces, including modernization, increased indigenous defense production, improved border infrastructure, and swift operational responses, have significantly strengthened national security and reflect the government's firm commitment to defense preparedness and self-reliance. Let's also acknowledge the vital role of the Army, Assam Rifles, Central Armed Police Forces, Manipur Police and State Security Forces who have been working in close coordination to maintain peace. We proudly acknowledge the gallantry of our brave sons of Manipur, Squadron Leader Rizwan Malik of Indian Air Force, a Veer Chakra awardee for exceptional bravery during Operation Sindoor, Constable Deepak Chingakham of the BSF posthumously awarded the Veer Chakra, and Inspector Jeffrey Hamar of the CRPF, Shaurya Chakra awardee, whose courage and sacrifice bring great honor to our state and the nation. As we honor our heroes today, let's reaffirm our collective resolve to support our defense and security forces, uphold national unity, and work together for peace, development, and progress.
Mausa ki fibam kaitharakuna pirakliba safu singdagi kannaba matam leiringaida climate resilient oihennaba mipum khudingmak na honaminasi haina Governor Ajay Kumar Valana phongdokre. Planning Department ki makhada Register Society moina leiba State Level Nodal Agency for Watershed Management SLNE WM na sinduna Watershed Mosaf ki thoram ngasi Palace Compound da leiba City Convention Center da pangthokre. Thoramaduda Chief Secretary Dr. Punit Kumar Goel nasu saruk yaki. Watershed ningthi na paikhatpa District Singgi Deputy Commissioner amasung Management Committee singda sakangsi piduna pukning thogatki. Thoramadu Kumari Lena Governor Ajay Kumar Valana hai Watershed Development Component ki thoram asi kul khudingi paikhatpa oithokloi hairiba thorang asi sel yamna changhandana komna Paikat Payai, Maramaduna District Kuding Deputy Commissioner Singna Watershed Management Gi Kanava Miamda, Kangan Bagaloina Karamna, Heidi Vatorangasi, Sel Changdana Paikat Kadagi Haibudu, Kangana Bohona Vatangai Fade. Amarom the Watershed Kitorangasi, Horticulture, Agriculture Young at the Kanava Scheme Singapuna Chatminavada, Kanabakaya Legani, Watershed Tambana, Lawu Singu the Kanabakaya Piba Kagnatana, Lebak Lehau Kan Bayon Ising, Marang Kaihan Mamadi, Malim Gihonglakliba ing Asadaki Sungak Topangam Haiki. Mahotsav should not be treated as a ceremonial event only. It's a collective reaffirmation of our shared responsibility to conserve our natural resources and to safeguard the future of our rural economy. It should not be seen as a government program only, a government taking efforts. Government is perhaps only showing as a demonstration to all of us. It's a time when climate change, water stress, land degradation is posing serious challenges to survival. So initiatives like this are very, very important and have greater significance. Issues of soil erosion, water scarcity, land degradation and livelihood insecurity. Through a very holistic, inclusive and participatory approach. Village level committees are there, your own participation is there, you people are actually working and producing results for yourself. I firmly believe that success of this campaign depends on the active and coordinated involvement of all the stakeholders. The state level nodal agency, line departments, district administration, Panchayati Raj institutions, community-based organizations, farmers, self-help groups, user groups, and above all, the youth of Manipur. Government initiatives can provide framework and resources, but their true impact is realized only when communities take ownership of the process. Manipur ki irang namaram oiraga miyoi lising humfu henbana lanjena duna relief camp singda leidiwa state amadi state ki machinery sing ingtapa hanjin hanbangam drivasi ki matangda mamutana khananaba MP angomcha bimolakoizamna German motion gi notice ama move tawkhre adubu motion adu admit tawrakhidre hari MP Bimolakoizam ki office ki thadorokpa press release samana hai matam kuiraba Manipur gi humanitarian crisis asigi matangda hojik chathariba parliament ki ningtham mifam asida arjun discussion ama tawbina va German motion gi notice ama ngasi Lok Sabha gi Secretary General da thakibani Bande Mataram ki debate da wangangba matamda su MP Bimolna Manipur gi situation asigi matangda yamdrabada pung ahumdi khanafam thoi haina phongdokki basu leikrabani ngasi gi German motion asi hariba demand adu ki follow up ni haina charol asina hairi lanjinari ba singna thengnari ba wa ba sing ingtappa hanjin hanmangam daba accountability lehanmangam daba amasung nungsa thiningai oidaba mawongda amadi maram saba mawongda masagi mimda hanjin hanbangam daba asina maram oiraga relief camp da ningtham thagi aing makhangba handak na humlak suzilak le haina motion adu pukning chingchili haina so charol asina palli BJP High Command Kauba Mifamda Saruk Yaruba BJP Manipur ki MLA Singh Wathang Imphal da Hanarakle. State Asida Santi Amasung Chokhat Papurak Naba Kanavani Haina MLA Ayambana Fongdok Narakle. Popular Government Semlaga Assembly Revive Tohonanabagi Matang the Kanaki Haina MLA Thangzam Arun Kumana Fongdokre. Thasigi Hokibatang Taragamarida New Delhi Deleva BJP ki Central Headquarters the Pangtu Kiba Mifamaduda Saruk Yaruba MLA Taruk Singzama ACG MLA Yumnam Khemchan Thanga ACG MLA Tongbram Ravindro Nauria Pakhang Lakpa ACG MLA Soraisham KV Hianglam ACG MLA Dr. Yumnam Radishiam Segmai ACG MLA Haikam Dingo Masung Wangkai ACG MLA Thangzam Arun Kumar ngasi nungthil New Delhi dagi Imphal le thunglaki MLA sing asina Imphal International Airport ta thunglabada hana ngaiduna leiramba paumi singna hangba wahang singi paukumda MLA singi maikai digi pangthokhiba mifamadu maruina state asida santi thamduna chawkhat papurakna bapandamda meeting thamduna mifamadu pangthokpani haiba wafam
ꯃꯤꯐꯝꯅ ꯑꯌꯥꯝꯕ ꯃꯥꯟꯅꯅ ꯈꯨꯝꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯄꯨꯈꯠꯇꯨꯅ ꯈꯟꯅꯕꯒꯦ ꯑꯃꯗꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯝꯕꯒꯤ ꯃꯇꯥꯡ ꯌꯥꯎꯅ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯗ ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯕ ꯌꯥꯎꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯒ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯚꯥꯏꯚ ꯇꯧꯅꯅꯕꯁꯨ ꯈꯟꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯈꯤ ꯊꯥꯡꯒ ꯑꯦꯁꯤꯒꯤ MLA ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯇꯤ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯟꯅ ꯁꯥꯟꯇꯤ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯍꯤꯌꯥꯡꯂꯝ ꯑꯦꯁꯤꯒꯤ MLA ꯗꯣꯛꯇꯔ ꯌꯨꯝꯅꯥꯝ ꯔꯥꯙꯤꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯂꯥꯛꯂꯕꯗꯤ ꯅꯠꯇ꯭ꯔꯒ ꯐꯤꯕꯝ ꯐꯒꯠꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯂꯛꯀꯅꯤ ꯑꯐꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ ꯁꯦꯛꯃꯥꯏ ꯑꯦꯁꯤꯒꯤ MLA ꯍꯩꯈꯥꯝ ꯗꯤꯡꯒोगी ओइना स्टेट असिदा अहानबगी ओइना शांति थंबा मथौ ताई मसिगिदमक बीजेपी गी MLA सिंह मिफम असि पांगथोकपनि हाइना पाउखुम पिरमखि ngasi MLA taruk Imphal da halakrabasu hoji New Delhi da MLA khara adumak lehori So far, first thing is we need to bring peace in Manipur. So that is the main issue, main target. So that is the first step that we have a meeting with all the MLAs of BJP. We just talk about how to bring peace. That's why. Just a BJP legislative party meeting, especially focused on the peace and progress. Especially, it's a good start. I think we can have better things. Not actually on that point, but there is some hint that as soon as the peace is restored fully. It was a very important meeting for all the BJP legislature. We all have discussed all about how to bring peace and normalcy in the state. We also discussed about the revival of the assembly and by forming a popular government. That will be the, I think, right way to restore peace and normalcy in the state, I think. We had a good meeting, very useful and very fruitful meeting with the central leaders. Main part is the people, for the well-being of the people. Government will come, वो तो आना ही है, government तो आना है. अगर उससे पहले there has to be peace in the state. We all are human beings. We have to live together. We have to forgive each other's mistake. Whatever mistake we made, whatever mistake they make, that is a saying, forgive and forget. That we have to follow. And first main priority is we have to maintain peace in the state, live together in the state. And after that, everything will come. IDP sing resettle tawna balaigak na paikhaliba thabak sing miamda khanghanduna mi paiba pokliba sing kokhangadabni haina coordinating committee on Manipur integrity kokomi ki convener khuraizam athobuna phongdokrei Imphal West District ki manung chana lamboi khongnang khongda hangba relief camp talaiba IDP singna December tha asigi tha amadagi horaga tha asigi manungda makhoi gi miyumda hanjil hangadabani haina chatharakliba wakat mifamna saruk yaraduna wafam asi khuraizam athobuna phongdokhibani makna makha taraduna changsilakliba khongjang asigi manung chana topa relief camp sing dasu ahing yaraki IDP sing na thengnari ba wa basing mayek sing na khangge hairabadi resettlement ki thabak thoram sing na thodang loriba administrative officer sing su ahing amatang oirbasu relief camp na yarek piu lengak na thajaba pikibagi matung ina tha sigi manung da lanjen naraba sing bayum da hanjil han pham thoi lengak ta thamkiba wafam sing thabak ton thorak trabadi lengak ta IDP amadi miyamna thajaba manglakani tha sigi lemhoriba numit sing asida thabak ton thokpham thoi ngasi faubada lengak ki maikai digi mafung khrada maming tagi oina resettlement gi thabak chatharabasu apenba oidribanina makhatan adumak wakat mifam chathakigani tha asigi amadagi hoduna ngasi fauba numit khudingi resettlement ki matangda lengakta memorandum pishanduna laklei adumapu laibak thibadi ningthina paukhum pirak palaitri lanjenaraba sing mayumda hanjil hanbada yumpham oiba memorandum sing adugi paukhum amata pidava asina resettlement gi thabak thoram sing tawribra tawdabra haibagi achobu wahang lakle haiki IDP resettlement tawnanabagi process ta achobu thodang loriba lamdam asigi administration gi responsible officer sing amadi tongan ba leader sing na IDP sing na leliba punchi mahing asi nomotong isu lelaga moina thenari ba awana kudong cha do mayam punchi mahing sing ase masi nomotang khang taragadi soidana mokoina chahi ani makhai hena lelalaga tamliba miyoi sing asi da masi tawhaibra tawhaidabra base khangmangam gani haibagi madugi sense adu pinana ba madugi sense adu launana bai damukta relief camp da hingle koi thabaji chathajarpani khawal chaw ikhai amadi torbung mamang lekai haiba mafam asi chatana karang social media da torbung gi koi kunsing hanjan ba hore haidana kolakhiba podadu ground gi assessment ama koi tawrusi hadana koi gi team changjan jarubani ayamba khongjanna bagi preparation tawdana security arrangement sing badana koi
तौबा हौरबगी ममी दुम तारे तौबदबु खरा मखै अखोई संजनगदबा जगह खरदा सिक्योरिटी की रीअरेंजमेंट अमदि रिलोकेट तौगदबा एरिया खरसु लेबना मरम ओइरगा हाइरबा मफम अदुगी चप चापा geographical map amadi area landmark na chimba sing lawra kan da koi puraga lakchare hairibam poching ase koi ngasi su hodi nungjen pung ahum tab matam da security advisor gi da koi mifam phamdana bagi koi hoji program lei Federation of Haumi na chatharakpa Know Your Identity campaign ngasi Kangpokpi district ki manung chanba Kamu Koireng village sa pangthokre Koireng furup yaw ni yek salai leiba furup kun mga asi lamdam masigel Haumi ni haina Federation of Haumi ki president sapamcha janumani na phongdokre ngasi pangthokiba Know Your Identity campaign adu da Federation of Haumi ki president sapamcha jadumani Kamu Koireng village ki chief RT Yangreng RT Hungso W Selchun amadi Andro Tarong Thel dagi fanjobam memana chingmana maroiba mioising oiduna Kamu Koireng village ki kunja singna sarukya tuna pangthoki Tharangamari leina sapamcha jadumani na hai missing yamjatra basu Koireng furup lamdam asige law furup amani tampak tamaite amasung kabui furup loina chingda leiriba furup kun mga asina Manipur ki aseng mayel humini haiki mak tamakha taraduna karamba matamda labdam asida laki haiba khanglaba furup kanglub sing asi lamdam asige lahuminate Federation of Haumi na ngasi changsilakliba campaign asi lamdam asida mai horol dagi khundam minarakliba yellow furup singi marakta leinariba mari asi mamutana khangminana bahonabani Laiminariba furup kun mga asigi manungda amana awaba tarakpada furup kun mari na mateng pangminasi haina mak na makhatana fongduki Koireng ni Lilong mi dingi lerakweni masagi yek sarai leba lamdam sigi ariba frup amane buari gi sagonaraba Koireng haba frup si aikhoina nakalama da missing yam dire intho thamba yadu mata amal lei haitare aikhoi masen ichina ni Marini, a quick kind of reality, I quick a whole from Amatani, Hybado, Madugi to Kangmin and Navi Damta, Nasimi from Pantopane. We take the man one common guy, lays mine quitting is Suleo. Advaitana, Yek Salai level proofs here, Manipur, Kungamangani, Tampatana, Kabuya Mitane. Sigi Apunba, Kunmangase, Shini, Lamdam Sigi, Yellow Me. Kanamatam the Lai have a conversing there, but City Yellow Minute. India dagi tokhai taningba forcing daga da thamduna Northeast State hairiba 7 sister asi India dagi thadatpada mating pangani haina Bangladesh ki National Citizen Party NCP gi leader Hasnat Abdullana fongdokre News 18 gi pawma na makataraduna 7 sister hairiba asi Arunachal Pradesh Assam Manipur Meghalaya Mizoram Nagaland amadi Tripura si manungda Assam Meghalaya Mizoram amadi Tripura state sing asi Bangladesh ka ngamkhai thangnana leiribani Loinra mafam asigi ihul amadi strategic sensitivity khangi ngarang Dhaka gi Central Sahit Minarda Miam Punbada wangang laduna Abdullana haikibada anti-India force natraga separatist group sing Bangladesh ta mafam piduna thamlaga India dagi 7 sister asi thadatna bohonagani haina lauki Northeast State singi militant sing amadi separatist group singi transit route ni logistic base ni amadi sanctuary ni haina India na kumza lising ang mga chamapan marifutara dagina lising ani fauba Bangladesh ta maral siduna laklibane Assam amadi Tripura dagi tongan ba insurgency outfit singi camp sing safe housing amadi network sing mating pangtuna lay haina maral sirakibani Tripura gi case amada tokhai taning ba group National Liberation Front of Tripura and NLFT amadi All Tripura Tiger Force ATTF ki West Camp sing Bangladesh ta thamduna thabak tawhali haina India ge security agency sing na haituna lakhibani aduta sunatana India ge official sing na haibada Bangladesh ta training tawi khulai sing leishali aduga India ge security force ta borderland sin laga attack sathraba matung borderland sin na changjafam lori haribani haina maral siribani haike Manipur ki oina pokpada ngairiba angang sibagi chang asi lising amada ahum khaki chang do oiri haina Health Services Manipur ki Director Dr. N. Hemant Kumar na fongdokre National Health Mission Manipur ki Chief Health Division amadi Directorate of Health Services Manipur na kusham naduna every touch every time every day vevi haiba timna thasi ki tangkulum doi fawba chathagadaba National Newborn Week lising ani kun manga ki palan thoram National Health Mission ki conference hall dang asi hodokre Tharamadada NHM ki State Mission Director Dr. M. Dinesh, Family Welfare Services ki Director Dr. N. Bino Susarugyaki, Dr. N. Hemant Kumar na makhatana fongdokibada Manipur gi oina pokpada ngairiba angang sibigi chang asi lising amada ahum khaki chang do oiri
पोकपदा ngairiba angang sibagi chang asi yamna nemna leirabasu masi pungko kohonna bohona bachangi matam amadadi angang pokpa si maiba maibi amadi lekai gi akhang ahi miyoi singna yum da pokpagi chanabi leirami hojik chawkhalakpagi matungina medical center singda angang poknari angang pokpa matamda miron minupi singna medical center singda section thoranga loinana angang pokna bohona si haiki mortality and morbidity in the newborn. Adagi mathang dana koi infection bad injury. So I don't know makhani mayam insult mayam che. Basi koi na koi hospital base kya. Achana structure ne kya lower gadi. Ari ba kudung tingai ulena si preventable ni. Ado ngathok pasu ngangani. Lo na ngang itung nama ki development che. Basi koi na assure to boya basi kya si ban to kana duna. Newborn baby si kari dong to koi kya logdo no. Longom thoi have adu ki thindu dang si koi na Manipur praja punang ki mafam da koi newborn baby care have se yang number oi ba koi step amani tungi future jati ki health ki dong ta hai ba adu ki pandam du da koi na ngasi ki pharmacy pangthok sabani Chaurak na lupa crore chahum kun gi oigedaba WY tablet lak tragani thoi lising marifu ngasi Jiribam police na Imphal gi lakpa tata truck ahum dagi fagat pangam khrei ngasi Jiribam police station da fangba paung na hai ngasi ayuk pung 13 makhai rom tabada SMPU team amadi Jiribam police station gi OC gi apun makhutpu amana district asi gi superintendent of police Prakar Pandi gi meeting makhada Imphal gi lakhiba tata truck amada check tawkhibada hairiba nisagi polam sing asi fagatpa ngamkhibani hairi police ki team na fagalaba tata truck ahum adu Imphal lagi Assam da chatnana balakhiba registration number AS28 AC1601 AS01 LC 9509 amadi AS25 FC 7422 gi manungda punna WY tablet laktana ni thoi lising marifu adu yarombani hairi loinana police na fagalaba gari sing gi driver sing adu Madhya Pradesh ki Sagar district ki Chapri dagi Kalu Patil gi machanupa Santosh Patil chahini fuhumdoi Assam gi Bogaigaon gi Palitar dagi Samjat Ali gi machanupa Hanif Ali chahi kunganipan Assam gi Kamrup district ki Garoi Mari dagi Azim Udin gi machanupa Mofis Udin chahi kunmapan amadi Assam ki Barpeta district ki Bechi Mari Pam dagi Savur Ali gi machanupa Faruk Ali chahi kuntra mangani hairi UPSC amadi Manipur Public Service Commission MPSC gi exam thaningba mahiroi sing cell gi khudong chatabak leibana course class yaubang amloitaba singkitabak Manipur lengak amadi ALS IAS Delhi ga kushamnaraga full scholarship course ki khudong chaba fanghalli haina Education Department Commissioner cum Secretary Ningthauzam Geoffrey na phongdurakle Manipur lengak amadi ALS IAS Delhi ga kushamnaraga porampata leiba Modern College ta full scholarship course ki seminar ama pangthokpaga mari leinana paugi mifamda N Geoffrey na makha taraduna UPSC MPSC exam thaningba mairoi sing cell gi khudong chataba thengnabana makha chathaba ngamkhidaba kaya ado scholarship course asina khara makhaidi mating pibangam lagani exam asi thanana ba honabada khudong chadaba kaya ama thengnaba masing yamlibani laibak fabana ahan me exam thabada fauki basulei adu bu hanjin tharaga faubangam daba kaya adu sel thok tabana makha thaning ba leiraga sumakhoi gi oina hairiba full scholarship asina safahalagani scholarship course asigi oina ALS IAS Delhi ki khwaidigi matik chaba oza singna takpi tambigani full scholarship course asigi damak pangthoki ba entrance stage aduki result lakliba December gi taraga nipana lauthok lagani conduct tawkiba exam asida ST SC reservation su thamle loinana mark ki matungina ahan ba mahiroi chanida full scholarship pigani chada chama free of course ta tambigani haiki difficulties yam leibane sada sing na heng rakadaba sigi fields da change khalagadi high difficulties to overcome tamno honaba adugumba component men dawi basu yai stepi ga dori base koina total of 400 students merit basis se select tawgani maduk examination conduct tawkre entrance examination have tare plus government gi program su oibanina angang sing khanba ju gi reservation gi provision tami AC reservation si tami aduga mogi ma ki matungina first 200 students have tare ko seida koina full scholarship pi ga doi 100% free of cost sigi course tambi ga doini aduga next 200 to 250 students akoi da 75% scholarship pi ga doini next 50 da muk 60% scholarship aduga next 50 da na 50% scholarship adu si total 11 months ki course oigani ada hamarak ta su akoi gi moi gi preliminary exam thana ba gi break pi ra ka sai gi tangkak nang to ga dori bani adu sina khara kana ga da di khalle We
have designed the course in such a manner that it will not only cater the need of UPSC civil service exam, but will also cater the need of Manipur civil service exam and some other competitive exam which are conducted at national and state level. And when we will be conducting this program, our focus will be that we should lead to improvement in human resource. We want to gift this state with best of human resource so that talented youth, deserving and needy students can be given, supporting hand by government and by ALS, and in future we will have some successful candidate, and their success in this competitive exam will fuel the fire and will definitely touch, move and inspire many other from different community, to get into the mainstream and to contribute back to society, contribute back to for the country. Paugi Manaktana Tirma break matang nominasi. SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atay khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call Taubiratuna Kangbi Bayagani. Breaking Matung the Maya Mutaram Noxari, Makata Pizari. Wangjing Herok Lamkhagi Wangjing New Market Mapagi Lambi Mateka Si Sembina Bakayara Kana Hirabasu, Marie Lena Basingna, Sembi the Badaking a New Market apart from Pumlibi Koshauner by my Vilna, Nasenung Tilpung Amarom Lambiting Jinduna Kungzang Sang Celery, Adumapulambi Sigi, contractor Natasi Kuntarukti Sem Horagani Haina, Tazaba Pivati Kungzang Handokre, Masingam Lobaport from Fambi, my Vil sing the New Market Mapada Lambi. Thamjiduna chathok chashin tauba thingjinki khongjang aduna maram oiraga wangjingdagi heirok sangadaba amadi heirok lomdagi thorakpa gari sing chatpa yadabadagi chauna apanba thokhanki wangjingdagi heirok taba lambi paringi wangjing hodamba mapada sui maivel singna lambi thingduna khongjang changsinki Tungda Thawal Police Station ki OC Inspector Sapam Ibom Chamadi Wangjing Outpost ki Assistant Sub Inspector Texam Somena Luchingba Police Team Laklaga Khongjang Changshiliba Imaibil Singa Wari Sanaki Police Singi Maikai Degi Sulambi Semgadoriba Contractor Duga Pau Phonarba Matung Atuba Matamda Lambi Mate Adu Koila Saduna Semjilagani Habigi Thazaba Pibagi Lambi Thingmagi Khongjang Adu Nungtalgi Pung Ani Kara Helakpa Duaida Handoki Mamang Taka Koila Tabita Bugi Full Horaga Tambuspina, Tamgana Oragati, Apoy Makata, Palse, Tazana Bana, Tawabani, Imabel Mam, Sinsi Puzanaga City, Sorosu Shembiriba, Wanging, I don't get the beast with Shembiriba, Koila Tabiriba, Tangusina, Koila Tadipawadi, Sing Apoy Poina Saibidana. Imabel Singi, full rank for the Kitan Pona, Amat Kamzabadaki, Koyanabama Porokana, Bandone, Torambado, Koyanabama Poropataki, Koibaldo, Handoxere, Dankunta, Pabunda, Lampisi, Kola, Tabini Hybado, Karigumba, Tabira, Taragadi, Putan, Amat of Sani Habo from Kayasi, Kamzadi. Coalition Against Drugs and Alcohol Kadana Lamdamasigi Tongan Ba May Kaibatinjak Makal Sing Marufangna Mutanaba Jangsilakpa Kongjang Sing Hena Mai Pakana Buakalo Nangasi Kaksing District Ki Pangantabi Chinkada Kadagi Unit Amhangdokre Kada Pangantabi Chinka Unit Hangdokpaki Toramaduda Kada Head Office Ki Vice President Ningthozam Doren Kada Kaksing District Committee Ki President Sorakhaibam Nena Amadi Kada Head Office Ki Thongmi Sing Dusarugyaki Lisingani kun mangadagi na lisingani kun ngamang nipan fauba kada pangantabi Chingkha unit ki thaupuda ba mioi sing sukhan ki
Lokaina Forest Eki Wangmada permit yaudana nung puramba gari ani Tengnopal Forest Division Thobal Forest Division amadi Herok Police Station gi apunba kangbu ama fagat pangamkrei Police ta faraba gari ani du cubic meter kungi bowler nung sing permit yaudana ngasi nung tilpung tarani thoi makhairom tabada akhanaba paw mafangbadagi wawa chingdagi Herok lomna puduna chalambadagi wawa chingi mafamdagi fagat pangamkibani faraba gari ani adugi registration number na MN04C 0084 amadi MN04P 0815 ni gari ani asena forest ki polam sing Indian Forest Act 1927 amended Indian Forest Manipur Amendment 2018 amadi Manipur Forest Rule 2021 gi wang madalo kaina purambagi fagat kibani hari amaram the High Court of Manipur na so hauki bachahi lising ani gatarama pangi July taramapanda 2019 of PIL number 5 the Tokiba order madamari lainaba authority tegi ayaba che chang yaudana forest ki polam sing pubayati haikiba laikre faraba gari amati polam sing asi mari lainaba ek amati rule sing gi matung ina Tengnopal Forest Division ki authorized officer na makata bathabak paikhat pa hukre haina Division Forest Officer Mahmuda Begum na phongdurakle Dunsar School of Business, Switzerland, Transparency and Community Development Service da Imphal moiraga Doctorate degree Pipagaloindana Global Excellence Award listing ani kun manga ki mana kushina tuna ikai kumna bot krava engineer Muhammad Riazuddin Khanbo Future of Lilong Development Association Foldana taram okrai Engineer Muhammad Riazuddin Khan Lilong Turel ahanbidagi Laikitraba Maulana Abdul Qadir Bogi mayum amadi Hazibi Bazirjan Bibi gi machanupa hani Mag Hausazik Manipur lenga ki Power Department da Superintending Engineer oina mathau toribani Foldana Sindra Lilong Turel ahan bitalaiba Darbar Hall dangara numidang pangthokiba okpagi thorma duda Retier Principal Secretary ki SMA Helim Saha Kegman GP ki ex Pradhan Asem Ibom Cha Singh amadi Folda gi Working President Alhas Abdullah na Presidium Member Singh oina sargyaki Manipur University Working Women's Association Sinduna Marfutaruk Suba Nupilaning Singh Thoram Ngarang Manipur University Women's Facility Center the Pangthokre Tharmadu the Saruk Yakiba Manipur University ki Vice Chancellor Professor and Lokendra Singh na Phongdo Kibada Manipur nupi Singh na kunaya sa lawri ba thodang Singh aduki matik chawi hiram kuding na nupi na chawr ba thodang kaya lawduna santi thamba amadi chawkhat pa purak na bukhonari Manipur University ki oina sopun ma mahiroi Singhi madung da chada Yankai mathoidi nupi mahiroi ni aikoi gi puari da British ki loilam lengak matamda Manipur nupi Singh na Utkiba thongna aduna aikoi gi ngasi khunai asi leiba ngamli bani haina nupilan da saruk yakiba singbu ikai khumna budke Usman Gani Vasaini Iba Manipur da Vasayama sung kontha mayung gi hawrak from haina mingthon malairik amanga si hongnabi matungina phongkre Manipur Press Club ta pangthoki balairik phongmugi thormadu da lairik asigi aiba Usman Gani Vasaina haikibada Manipur da maitai pangal singsu I masal oina amaga maga tatok tasin tawminaraga pune hingminare maroina lairik asida maitai pangal sing asi sada nauda amatani takpagaloindana Manipur da matau karamna maitai pangal lakibano haibado lairik asida mayek singna khangalli haiki Aikoi maitai pangal sing sisu Manipur sida maitai singatana thanaba yadraba I masel gi mari oina leiba sida aikoi gi laiki I maming se Manipura basai amasung kontha mayung gi horapam haibani aduna basai amasung kontha mayum ani sigi sada nauda sing asi aikoi Manipur da leiba sini sini haibadum su tak chabagaloina karam maina tawdana basai amasung kontha mayum na Manipur da lakibano haibadi wari dum sumyan da kanganing badum Central Agricultural University Imphal gi Public Relations and Media Management Cell na chahi khuding isinba taruk suba Scientific Journalism Program gi chahi asigi Fellowship Award Electronic Media category da Impact TV gi Video Journalist kam PCR Director Saikom Ruven Singh da pirakre Futuristic Education to Power $30 trillion India by 2047 haiba topic ta chathagadoriba fellowship program asigi print media category dana Sangai Express Manipuri edition gi assistant editor Taurem Bishorjit Singh amadi India Today ani gi correspondent Frai Latpam Kenny Devi anina fangkre
Kau Imphal gi PRMM cell da pangthokiba thormaduda Kau gi Information and Publicity Officer oiriba PRMM cell gi head Dr. Indira Thongnauzamna Scientific Journalist Award asi University asigi research extension findings amadi academic excellence asina society asida leiriba miyam ke amadi university asigi marakta leiriba ahobadu mention na pangthokpani hariba ahob asi mention na hotnabada media person singi thodang asi yamna mathau tai haina phongdoki Assam, Manipur, and Nagaland Laiba, Paumai, Kakuang Sagagi Ahanba Conference, Hokiba December Taramangati Hotuna, Haying Fawa Pangtokani Hari. Conference as seen on a district key, Kumzi Bazara Laiba, Rema Public Academy, see how pleasant it is when Britain dwell together is unity, have a walk along the Pangtoke. Conference Adu Conference Committee Chairman. Lunghubuan Faumaina, Firal Chinkatuna Hudoke, Loinana, Drafting Committee Convener Rep. Sauhiam Paumaina welcome address speaking. Tharmadu the social activist Adai Faumai, Imphal Municipal Council ki Hanagi Deputy Mayor Maivan Faumaina Maro Iba Mui Singwina Sarugyaki, Natkoiba Fijet Setpa Kunja Singna Conference Adu the Sarugyaki ba Singbu Taram no okay. Conference Adugi Monolith Amasu Maikum Hangdoke. Maiganjai Faumaina Conference Adugi theme song Sakibagaloinana cultural dancing Luangrang Faumai Kaukwang na utki tungda conference adugi souvenir amasu release tauki thoram adugi akhang ahai sing na wangang kibadal nat ki thabak thoram sing pangthoki Ngasi Tapta Institute of Fusion Music Taifung gi ahanba fungba Taifung calendar listing ani kuntaruk Bisnupur district ki Naransanai da leiba Taifung gi auditorium da fongkrei calendar fongba gi thormadu da Taifung gi chairman oriba sangnai ra basai sakpa Tapta Jain tagaloidana Taifung member amadi laikai ya hal sing yauna calendar inauguration function adu resaru gyaki loinra miyam da Taifung calendar listing ani kuntaruk fongle haituna sai sakpa Tapta Jain tana saruk gyaki ba singi mamang da lautuki Punyo gi kumitari ni pamba ay papupunwit ay paraba kumitari sila na si Taifung gi ahan mo na tutok sa calendar 2026 from calendar 2026 inauguration function ng si Vijay Diwas ng si Director General of Assam Rifles ki sponsorship makada All Manipur Polo Association Ampana Sinduna Imphal gi mapal kangjebung sa thariba ni naksuba this year men and women polo championship listing ani kun mangagi nupa mari nupi gi final line up loikre thasi gi mangadi gi hoduna sa thariba championship asigi ngasi sana kiba nupi gi ahan ba semi final match ta Assam Rifles polo team na ibudo pakang wa polo club pu panjal tara ani da maiti ba piraga final changmangamba ahan mati moiki ani suba semi final match na chingkhai hunba polo club na linthoingan bi Kangjei Lupu Panjal Manga Mari the Thoiraga final Changmangamki. Haying Nungtil Gipung Amatabada, Assam Rifles Polo Team Mamadi, Chinkai Hunba Polo Club Anina, Nupigi final da Akan Malamba Toragani, Polo Tournament Nasiki, Nasigi Nungtil da Nupagi Sanakiba Hanba semi final match da Black Watts Polo Club na MPSC Team Bibu, Panjal Taruk Manga the Thoiraga final Changmangamba, Ahan Matimoiki. Loinan ani suba semi-final match da sana kibana ex polo club na Chingkai Hunba Polo Club Panjal mapan taruk ta thoiraga final gi damak sem sawa loikre Nupagi final match na thasi gi tara nipan na Black Watts Polo Club Babu Parama de ex polo club Wangkai team anina lamba tauragani Tripura ki Agartala da laiba Umakanta Mini Stadium na ngarang dagi hoduna chathariba humudra mapan lak suba National Football Championship for Santos Trophy lising ani kun mga kontruki ahanba match sa Manipur na Tripura bu chauna maithiba pikre Santos Trophy ki group T gi round robin league ngarang numidang pung taret tabada sana kiba Manipur gi ahanba match da Yumbu Tripura bu yamna laksana panjal mga sinoda maithiba pikibani Manipur team na mai pakpagi panjal mga adu case Bidya Sagar na kun mathoi humbudra madi humbudra ni thoi shuba minute singna mamam chanki lemahori ba panjal ani adu na CS akasa madi PS sana thoi na mathang sina match ki kuntraum dai madi kuntrama pan suba minute singna mamam chanki bani Amarom da Agartala gi Umakanta Mini Stadium da ngarang Group T gi sana kiba topa match amada Nagaland na Mizoram panjal amma sinoda maithiba pikre Manipur yani suba match na Nagaland nga thasi gi tara tareta sanagani aduga ahum suba mani aroiba league match na Mizoram nga thasi gi tara mapan da sanagani Manipur gi team adu laifangbam Joyti Moi Roina team manager Kamai Joy Rongmai na head coach Naurem Bikram na physiotherapy samadi thangjam ojit na team official loina Luchingli
Manipur ki Santosh Trophy team Agartala ki darlai 79 suba Santosh Trophy group D ki match tangrang Manipur na Tiprabu mga amda thoi kare aduna ikoi handaki group D ki champion oraga final round changdaba coach official cheng tijona yamna thawai yauna honori Manipur ki Santosh All Manipur Football Association Amphana Sinduna Sektagi SSC Ground Sathariba Ahum Suba Premier League listing ani kun mga kuntar king asi sana ki match singda Asofi FM Mau Madi M Khabam Lomkai Mai Pakre Sek Babu Macha Memorial Trust sponsor Tauraga Sathariba Premier League asi king asi sana ki ba hanba ground gi Marifutara Suba League match sa Asofi FM Mau na Sagolvan United Pupanjal Ahumani da Maitiba PK Ani Suba ground gi Marifutara Taret Suba League match na Anopa Imagi Mangal M Khabam Lomkai na All Moirang Football Association Amofa Moirang Bo Panjal Taruk Ahum da Maitiba PK All Manipur Football Association Amphana Sinduna Lamlong Thongkong ki artificial turf ground da chathariba Taranipan Suba Manipur State League lising ani kun mga kuntor king asi sana kiba league match singda YOSC Kurai amadi upakyam gai mai pakre State League Football Tournament asi king asi sana kiba ahanba ground gi Tara Suba league match da YOSC Kurai ne FC Riangdai no ne Bupanjal Mari ahum da mai tiba PK Loinan ani Suba ground gi Tramathoi Suba league match na upakyam gai na Imphal Football Academy Bupanjal ani amada mai tiba PK Golden Football Club Kiamgai na Sinduna Kiamgai Haibung Makong KYPC Ground da Chathariba Ahanba 9A-side Village Open Golden Football Trophy lisingani kun mga kontrukta KU Kairao Muslim adi KALYC Karam Mai Pakre Tongan-tongan ba team kun na Group Mari da saruk yara ka Chathariba Football Trophy asiging asi sana kiba Ahanba Ground ki taruk suba match ta KAU Kairao Muslim na NLC Thangmai Banbo Panjal ahum sino da mai tiba PK Trophy seeking asi sana kibani suba ground ki tare suba league match na KALYC Karamna SDA FC Kiamgai Muslim Upanjal ahum amada mai thiba PK Sathariba trophy asi ki makha taba match oina hayeng nungthilgi pung ama makhai tabada G5 hero amadi SWECA Tiam Konjalna ahanba ground na sanagani Loina nungthilgi pung ani makhai tabadana UYO Langdum amadi MFHK Trigauga ani suba ground na lamba tawragani All Manipur Football Association Amphana Sinduna Ketriga Wang Lekai Dalaiva KIYC Artificial Turf Ground da Sathariba Mangarak Suba Colonel Arun Kumar Memorial Inter Club Futsal Tournament lisingani kun mangada MIU FC amadi KIYC Mai Pakre Tongan-tongan team taret na saruk yaraga Sathariba tournament asigi ngasi sanakiba ahanba ground gi ani suba link match ta mayang Imphal United FC na regular football coaching center RFCC kaino Upanjal Tramathoi Nipanda Maitiba PK Ani suba ground gi sana kiba hum suba link match na KIYC Ketrigaon na Nauton FA bu Panjal mga amada Maitiba PK Tamil Nadu ki Chennai da iba Madurai gi Mayor Radhakrishnan Hockey Stadium da chahi November 19 gi December 10 fauba pangtokhiba FIH Men's Junior World Cup Tamil Nadu lisingani kun manga da Hockey India team da saruk yaruba bronze medal phanglakraba Talem Priyovarta amadi Thaunauzam Ingalem bani boharau taram na okre ngasi Manipur Hockey amadi sanaroi ani adugi lekai miyam galoina club sing na Sindhur Imphal gi International Airport ta bronze medalist Talem Priyovarta amadi Thaunauzam Ingalem bani na thungna kibada lei pareng huktuna pukning thogatki International Hockey Federation Sindhuna India nu yumbu oiraga malem gi lepa kun gamarida saruk yakhiba FIH Men Junior World Cup lisingani kun manga atuda Pool V gi league match sing da India na Switzerland Chel amadi Omam team singbu maithiba piraga Pool V gi winner oiraga quarter final fauba changmangam lakhi bronze medal round gi match da India na Argentina bu Panjal Mari anida maithiba pituna ahum suba mafongkan mangam hoki World Cup aduda Germany na team champion aduga Spain na team runners up ki title fanghoki bane Dungai tabaje kasubudi lete akoi asoi biduna akoi na gol chabane duna soi gi bijing do soi dana ba ai matungda ai bronze medal phang ki je matungda goal on thokpang ngam na ba matung lakadure junior akoi digi makhata junior sing moida pangan thongna ai dare ne motivation bibi ba matungda goal lorok na ba idong ta
हॉकी जे थाइन दी अखोइना सब जूनियर साना को मतम ददी चाही इमदा टूर्नामेंट जे सब जूनियर की सीनियर की तोंगा तोंगा मचा खाइना फजना तौरमे अदो हुजिक अमता लैगिद्रे अदो यागदी अखोगी चाही नत्रगजु था मंगा बकी मंगदा अखोई टूर्नामेंट अदुम खरा तोनि सिमदी बाइतारे प्लेयर जिंजिगी कॉन्फिडेंस लैनबा मपान चतप कांदा खिदा टूर्नामेंट सिनद्रबने टूर्नामेंट मतमदा मपान चला सानारबनिना कॉन्फिडेंस लैतबा अदगी अखोई कहनी की बखोत पतौदो अदो एम तवेदना टूर्नामेंट याम सिनहनिंगे गोल लव बुदिंग अमक्तरे तारजु मेडल अमा तारक पाइजे अब दुंगाय अदुगा मखा ताबगी ओइना दि हौजिक जूनियर की चाही दि लोरे दुना सीनियर की ओना टारगेट चले जे यूरोपियन दai tamjinigai di yam lai hai tare speed skill lairiba mayam adagi mogi khandabagi chang patience adugumba chang tamjinigai oi hai tare indian kanguna dungai Indian Army की Red Seal Division amadi Youth Affairs and Sports Yards Department ani puna senduna thasi ki tara mari degi hautuna Khomalampak Hockey Stadium na chathariba ahan chahi 38 makha ki Red Seal Rising Star Hockey Tournament lising ani kun mangada MLHA mayai lambi mai pakre atopa match amadana SYUC amadi SEYO ani na draw oikre ngasi humni chanba numita sana ki bahan background ki match la MLHA mayai lambi na Thawal District Hockey Association mu panjul mari amada mai thiba PK ani suba match na SYUC kongba uche kon amadi SEO singjamai ani na match ki ahan ba ani suba ahum suba amadi mari suba quarter sing the team ani ma ki mai kai digi panjul ahum dagi hena chanba ngamdana match adu draw oike Youth Club Cum Information Center YCCIC Kontha Hall na sinduna lakliba December kunmathoi dagi na January mari fawba ibudo marging hockey ground na mitra mangani gi oiba winter non residential hockey coaching camp pangthoklagani Manipur hockey masana bu hena chaukhadhan maga loina na sanorising masing hena puthokna nabagi pandamda grassroots level ki oiba coaching camp asida district amadi club singi sanorising na saruk yaba yakani Amaromda YCCIC gi secretary and Sanjoy nangasi thadrok pachero lamagi matung ina club asina sendura chahi khuding gi leptana chatharakpa let yumnam rasmani memorial invitation case prize under 15 boys amadi women's open 7A side hockey tournament lising ni kun mga kontro lakliba January gi tang 38 dagina 39 fawba pangthoklagani Manipur hockey da register tawba district unit amadi club singa tournament asida saruk yaba yagani loinana hena kupamarol singi khangning basingna YCCIC gi secretary dagi khanglaba yagani haina makha tarakle Bihar da pangthokiba Yonex Sunrise Badminton Bagalpur Kuntratret Saf Junior Championship lising ani kun mangada Manipur gi Sutler Singna silver amadi bronze medal amamam lawtuna state asigi mingchet purakhrei thasi gi 13 dagi na 13 fawba numit mari din chupna pangthokiba championship aduda Manipur State Badminton Association MSPA gi modsan ki bachahi 13 makha gi kanglup ki voice double sam Manipur gi NGI faba amadi thoksom yang mani gi jurana final da Assam gi Tanis Tonmoy Sonowal amadi Rehan Jaman ani gi jura gi makhuta Mapan kun mathoi da maithi hoduna silver medal fangki sahi traum doi ki makha ki girls single gi da Manipur gi Sonakshi Singha kena Punjab ki Japlen Kaur gi makhuta tara taruk kun mathoi tara manga kun mathoi da maithi horga bronze medal fangau ki bani Sanori Singh National Championship ta silver amadi bronze medal lobangam lakpada MSBA gi president MLA thongam Bisorjit na harau nungai ba phongdurakle Manipur team gi mohot sin ki ba Sanori Singh ko samani supporting guardian Singh na si gumlaba National Championship ta mai paklakpa si tungi horakliba Sanori Singh na so matau tamjaningai ohrogani haina president na thagat warol phongdurakle Minuthong hata mana Imphal ground da chathariba anirak suba state level 9 men A-side tennis ball cricket tournament lising ani kun mga kun taruki ngasi sanakiba tongan ma league match singda afi hitlers hata ama district gangs Thawal moizing mai pakre Minuthong hata Golapati Athletic Union na sinduna chathariba cricket tournament asigi ngasi tarataruk ni chanba numita sanakiba hanba ground ki league match da afi hitters hatana MRR hatabu wicket manga da maithiba PK match adu da afi hitters pu Furkhan Sahana man of the match ki mana fangki cricket tournament asigi ngasi sana ki bani super league match sana street gangs Thawal moizing ni NCCT Golapati buran mangada maithiba pi bangam ki bani match adu da mai pakraba street gangs ki sanroi name na man of the match ta ki the trophy kushina duna pukning thogat ki
All Manipur Bodybuilders Association Ambana Sindra Manipur University Auditorium na Minini Chupna Chatharakiba, Humpum Doisuba, Mr. Manipur Lising Kun Mangada Men's Sport Physics da Silver Medal Fanglakraba Naurem Freddy Maiti Buharau Taram Okray, Naurem Freddy Maiti Apokpa Naurem Samu Masung Apokwi Naurem Ongbi Samfabi Lema, Kaksing Sumak Laikai Pantubi Pareng Hosikna, DJ Gym and Fitness Center Gisanaroini, Freddy na Men's Sport Physics da Ani Subataduna Silver Medal Fanglakpada, Southeastern Sporting Union Sesu, Kaksing Sumak Laikai Amasung Sesu Youth Wings na Sinduna Harau Taram na Upagi Thoramadu Pangtokibani. Thoramadu da Sesu Amasung Sesu Youth Wings ki may kiti ilingyan na madisel gi manapi na Freddy pupuning tawad ki. Freddy na makatarakpada hena kana hona duna state na sige kaktanatana national ki oiba thakta hena mingchat purak pangam boys no haina asalarang gi may kiti gisu yay fatawjal su piki. Aroiba da maroiba pausing mo kana pizari. Kumzali singa mga chamapan humudra matugi warda India na Pakistan bumay tiba piki ba madilay pagasigi da magtaway kat kiwa solar simbuning singdana Manipur da sunga si Vijay Diwas ki thorang pangtokray. Manipur ki humanitarian crisis asigi matangda urgent discussion na matawina ba adjournment motion ki notice ma Dr. Bimola ko isam na move tokray adubo motion di admit rakibray. Delhi mifam da sarug yaruba BJP Manipur ki MLA Singh Imphal da hanarakle state asida santi amasung chokrat papurak na bakhanarambani haina MLA ayamba na fongdok narakle. IDP sing resettle tawna balengak na paikhatliba thabak sing miyam na khanganduna mipay bapokliba sing kokhan nga tabani haina kokomi convener Kurais mathobana fongdokre. India dagi tokhai taningba forcing Dhaka da thamduna Northeast State hariba Seven Sister asi India dagi thadatpada mating pangani haina Bangladesh ki leader Hasnat Abdullah na fongdokre. Amasung Manipur gi oina pokpada ngairiba angang sibgi chang asi lising amada ahum khaki chang do oiri haina Health Services Manipur gi Director Dr. Hemant Kumar na fongdokre. Matanga sa bulletin na solution jare Manipur miyang gi punsida khwaidigi hena maroiba state asigi lepaga sige madi malem gi iposting kita mag SKTV News po meeting taduna lebiu kurum jare.